Hanwaktada Mayamu Kuramdari. Asi Numid Humni Chana Chathariba 3 days workshop for children on folk, Manipuri folk song, Pena, Amasung, Moirang Sai Mataka Toriba workshop Ase. Masi theme amagi makha tawjabne theme sibo koina rejuvenating Manipuri folk culture in Assam aina adugi theme makha tawne haiba theme ase koina hodokhiba se 2016 da Assam Manipuri Sahitya Parishad Committee na sinlang na thabak chawrhibani do LAIHUI khut samnaraga adugi 2016 gi year asiga Assam gi mafam manga da Mangka and LAIHUI perform toraga adumai tona hariba rejuvenating folk culture of Manipuri folk culture in Assam ase hawatkhibani hawgalaga matungda oja Mangansana amasung LAIHUI gi team tanaraga kamai tona hoi sidaraiba Manipuri folk culture in Assam da sidaraiba se kamai tona heganba lambi singa dage khanaba matang asida asuguma workshop tawse na to apa khana gibam leba do ngasidi Madugi Banglan Kharadi Power. So, Pena, Nasi Iputhou had about 3 days workshop on for children. Say, Nasi Iputhou Thongnang Thougan Loop, Iputhou Thongnang Riba cultural complex. Masiga, Humni Chamsina, Humni Chapna, the program, Sinja Lanjavani. Ado Asuma program, Matunga Su, Koina, Iputhou Thongnang. Thougan Loop ki maigi dagi amasung LAIHUI ki maigi dagi mase amuna chathana ba loina Manipur gi atopa organization mayam chu folk culture amasung Manipuri culture ka mai lena ba organization mayam chu asung makha da program torok gi asa tham deraga khoi ngasi laiba LAIHUI ki khoi oja Mangansana amasung Mangka amasung parents in loina khoi handagi numid humdi ki program se kari haina khalli amasung tungi prospect kaino haibdo adom tang khoi oja sing de ta ho han boina id my happiness is children id angam chapi kandagi so angang loina basam pame then still now I can say I have lots of children wherever I go aduga I give vision say I want them to be independent moigi mind the pressure le handaba aduga moigi angang khudimak inborn talent na mamam loina yaur ka pogle whether in the field of dance or music or any kind of profession or any kind of field aduda id mkhoina tawning badu parents sing na or guardians sing na full support to haning natraga di angang sing do hojikti depression lakpa se pi gandagi hore angang macha dagi so I moi the independent le hininge and lyrics to tawgadabani and extracurricular activities me amam su to hongadabani aduda pressure pibidaba so my dream for them is I want them to be independent and do what they feel like from their heart and feel tawbase ani thokna khaidoge khanungai tabusu yawi nungai busu yawi nungai tabada haragadi angang sing sida phangbam thokpa makhoina phangbam thokpa facilities poigera makhoida phangbam thokpa phangam dabase sima nungai jade habidi hoi phangbam thoi haragasu phangbam thokpagi way like khangdabani na phangdabani aduga nungai ba ma haragadi aina imit makna uhorabani na smaina si tawai habigi engonda ke haigadra will and power ama pu base aduga aina ngamjaba makhai so aina mu halaga ai gi taw thokpa tawba yaba ngam mating su pange na khalle and then ke haini speechless because I didn't expect angang suk matik lakani haiba thajade hajikti angang sing se folk hairagadi kitang na thaiba dumaina tawba hadi ari bagini khanba myam su yawe aduga pisak mayam lakpase simuk nungai ba laitre because it impressed me a lot aduga sukimatik harawe maramdi aina su angang macha ama groom tawge mi ama phange haragadi pisak pingai dagi semgadamna chawro mapung marai pharaba mature oiraba mi du de khoina advice tawraga su mokoi gi mind fully grown tawgramnina akoina hairaga su phai khanga su mokoi gi perspective ama laijakreba aduna
angang macha sem hauragadi akoina advice tawbada wa haibada mokoida yai yade phai phati myam tahova ngambi opportunity dos da handak phanghowe advice isagi oina imingon advice ka pide but still P your hiragadi it's not an advice but it's an opinion amoina I don't want to give to the children because they are still young aduna mokoi bu yok pi diba mokoi gi pokpa mama ipa mokoi gi dadau pupu machi sing mokoi na angang se phajana understand tawbiyo haizaninge maramdi yumda tammaga horkodane the family se mo gi first school ni ko aduna angang sing na pami se magi mangonda lairiba quality mangonda lairiba talent se kaino do moina khangbiraga adugi matungina mokoi gi lambi sembada full support of you aduga moina pamdaba thawak haidi nang angang na pamdaba haise samna haraga maths pamdaba do just pass out go kaim to khangano haraga yamna easily life the happily lehenbada adu hen biyo culture haraga dam chawre masi miyobigi ariba khunai role dagi hojik bhawgi matam sida chatnariba ngangnariba setnariba saiba chongi punam je culture gi manung da chankre and masik manung da folk haina khoina min to buya ba se ai gi oina de ai ki wahan to haijaraga di khoi miyob khunai sibuni khunai khoi miyob sibu masak tak pa yariba khunai su masak tak pa yariba se culture gi expect mayam sik da khoi gi chakcha yu thak gimlei kai dei fije chakcha wangang sangang masina lining lai son isai jagoi punamak si loina yauri aduna handaki aikoina ngasi thoram siga pangthok cheriba folk culture gi concept se mostly akoi jagoi isai ni jagoi isai hai performative art sing se aduna performative art se khoi khuna moina khoi maitei sing gi oijaraga di maitei sing gi ariba performative art se khoina ngasi bauda thaja jaraga la ibase khoi gi pre vaishnavism period ki ariba matam gi akhona prehistoric period tagina pre-Vaishnavism period sibau to the leibase ariba khwaidik ariba ancient folk art form ne na khoina thajaje ado masi prithvi da khoi tongan tong makanglu singi da yam loina mut khrabani mang khrabani khoina thengna jabadu se phana mut khre aduga khoi manipur se laibak phaba haigadra khoi maitai gi pai pu sing ahalaman sing sina ariba matam gi chana lonchat wangang sangang hairi mayam sing se isai da saireng da performance da khara haptana yawduna thambiram aduna masigi isai sahek saida wangang sangang masida chanariba nungdu cheliba wahen thong mayam ga se pawru oina praman oina panthai oina thamaba sing sing ase khon isai oina perform tawrakanda o khoi maitai khunai sing se ariba matam da kari chanarami karamba wangang sangang karamba phije chakcha karamba thawgalon bebha karamba chakcha yu ta khaiba je ngasai gi saisek saida sing sida yamna maru oi yawduna manung da lotuna leirami and masigi se asagi folk siga culture siga ani gi marak sida tanna thana ba yadaba folk culture asina identity akhoi gi saktak pada su yaba at the same time akhoi me khunai ro horok pa ha se akhoi ngasi scientific world academically changjala ka me karmai horok ki je thi ba lep tri ba ado akhoi gi di madu hairi bi sei sing di pena gi sei do oiro laiharo wi sei do oiro akhoi saktana du ngasi bok chathara lai se masi akhoi ram chokthok cheningai ni akhoi maitei ne haidna chokthok chebada nataba akhoi gi malem sida akhoi maitei ne sigum bi sei am khak chahi lisang sina saktana hoji bok saktana leiri ga na haib do su adum nungai jaba madugumba maru oibo concept sing du ne akhoi do ujari ba kana folk amasung culture gi kana akhoi na taseng bagi di akhoi Manipuri haraga akhoi Manipur leba mi sing sida bo akhoi na sum mayam na sam unarami aduga hauki ba 2016 da akhoi na Assam gi mafam sing hoi adugi mamang da su Manipuri taba khun sing sida akhoi Myanmar gumba kari kara da su akhoi LAIHUI na samna dina wari interaction to ba program khara to ba yaw raga su maru oina Assam gi mafam sing 2016 da rejuvenation of Manipuri folk culture in Assam haibagi kano sida horako matam no khune thengna jagi bese Manipur da Assam da leiriba maitai khunai sing sina Manipur gi ariba saisek saida jagoi isei wangang sangang maruina ngasai folk culture gi kano se mami khara samthana sondhana leiram do no khoi da feel tawjarure madugi mami samdarei be pot si khoi khunai ama leiribni na
hoi magi changes mayam trains mayam channel lon mayam hongam badi ai madun hongi bo raga su kai do bugi I da tong da lu da khara naptuna le ngode khoi am thaja jai aduna handak si akhina kai barak tampak ki maroi na Lakhipur sida maroi angang sing da kari kino hada angang sing ai si moi da isei mata gi bajagoi mu ugi base moi da hen moi ne hena khang basu heli hairak basu heli na handak ki workshop si angang sing sida khagi sida leiriba angang sing sida moi da karamba hidden talent leige moi da karamba skill moi da pithok charap line pibirap god gifted skill ge si leiram magadi madu dai da koina ariba culture gi ariba folk ki element me moi da khara changbang ngam horagadi khara su hena asi hayeng mut khido do khara sang na lehobuna sun mirol ma chata horagadi madu gi pandam ne koina handaki 3 days workshop ama sinjeri bese aduga masidagi outcome masidagi koina kari orakpa yagi ga haibasi madi koi vision di amna khanba yai ubudi yai koi miyo no wakhal di am chauna sagat pe yai tabu da khoin oithok pe ya khara ngasi nimit humni su jale ngarang nomit nomuni ni amasung atopa mafam silchar da so ngang sing jagoi sabak performance to ngarang ujaru re akhoin hojik phangjarai se akhoin hojik ujarak pe se angang khara di gifted we moi se akhoina support to biba promote to bibam change the support and promotion haibase angang khakta nataba parents mama mapa adagi society khul lekai amati moibu khoina khana inject tawduriba khoina oja mo oina moida sinnaga duriba pochimasu hairiba maikai ahum sidedagi moida khoina promote tawbiragadi at the most importantly moida academically support sim jamna maru modern academic ki system su phajana moida changhal lawde yadaba to jagoi tawi isai tawi hairaga eta phawgi budu nataba moina sei sari jagoi se ki theory madug manung da chele philosophy ideology amasung mai gi horok wari mayam sing se moi di yaung na sakhragadi talent tu gi mathakta machin academic on changchen mangam magadi amo hena fagani ai soidana thaja ja ngang sing ja handak khoina thengna jabada talented bangang yam yawi masi kari orakadagi haibadi khangde artist amagi perspective se yamna chawre ma si orakani si faul kani si orakani haiba leite ada government na piba sarkar na piba artist in the people scholarship na chingba fellowship na chingba khara lei asi soidana angang sing na thaw yaw biraba andagi society sina support to biraba khoina khara promote to jaragadi angang sing se akhoi national level international level da afaba artist mo rakani ha khoi thaje thank you very much ha da khoina hana pakhat cheruri se angang kun phana leiram gadra khana khoi de tholak kadra ha do adu akhoina ina khanjaru se pura aran boirame ngasi phau ngarang phau daina thengna jab ngang 64 65 kuma surami apik pangang yamna thajadana chahi mari manga da yaw suraba ngang naga moina without any moida tamuba yawdana YouTube ta kari uruba khara khaktana ga hekta yamna professional number professional amana sakko dumaina saklak pa thengna jare mama mapa yamna thawa yawi besimasu masidi sathingna akhoi thaja jadabani mama mapa na sugna mai gi cha sing this minor tamhaningi workshop yawhoningi mama mapa mayam punbiri begase aduna akhoi gi expectation du degi di hele aduga nila mama na jena haije gi bodo masi akhoi gi lamdam sigi oiba kunai society sina khunsina khunda binari be mayam sing sina angang sing sigi natraga su culture sibu nuksibiraga folk culture sibu nuksibiraga soidana kari makara tawbirakani haibase ai thajajai mayam pullaga tanara ahanbada ko akoi gi 3 days workshop se chil angang singi damakta thambiduna akoi gi manipur gi lingir liba akoi gi inaw kelo mangka bo han makta da thagachai akoi barak tampak ta siguma program se ahanbani aina ina lojai ko ahanbada de isu thoidok da khalu da bani adubo angang talented oiba angang mayam ama thoklak te haibasu yaro yam thoklak kare apika angang chahi mari dagi khara henba adugum angang mayam ama ngasi akoi inauna magi workshop sida tambi takbi duna ko adugum lamjing ba ma porak pase han bada yam nungai je aduga loina na mathang su asigum program khara mayam ama chathar kani haibagi thaja basu thamjai aduga ko aigi oina haijaraga de aigi ichasi yam kan haija haibasu nate aduga ahar madi ko mai ai ichani ma nupani ko mai matung ina moi matung ina dana ma se khoigi bol gumba yam sana bajam pa me ko aina di ma se nupi o hen janing ba ko ahan boina ma se jagoi gi asigumba program da puthok charak pani ado ma su yam thawai yawi man handak thawai yaw basimak aina akhoigi lamdam somda asigumba folk dance amasong ishai tawbasida mai pak pani haibasi ai
ꯊꯥꯖꯕ ꯊꯝꯖꯩ ꯍꯣꯏ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯖꯒꯣꯏ ꯏꯁꯩ ꯄꯥꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏꯀꯣ ꯑꯁꯤꯁꯦ ꯍꯌꯦꯡ ꯇꯨꯡꯒꯤ ꯃꯣꯏꯅ ꯇꯨꯡꯗ ꯍꯌꯦꯡ ꯃꯌꯥꯝ ꯐꯥꯎꯔꯛꯀꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏꯀꯣ ꯑꯗꯣ ꯍꯌꯦꯡ ꯃꯣꯏꯅ ꯑꯁꯤ ꯏꯅꯥꯎꯅꯨꯄꯤ ꯃꯪꯒꯥꯁꯤꯅ ꯂꯥꯛꯇꯅ ꯇꯥꯛꯄꯤꯔꯤꯁꯦ ꯑꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯁ꯭ꯀꯨꯜꯒ ꯂꯦꯞꯍꯜꯂꯤꯃꯦ ꯁꯣꯝꯗ ꯃꯪꯀꯥ ꯂꯥꯛꯀꯅꯤ ꯍꯥꯟꯅꯗꯤ ꯇꯤꯚꯤꯗ ꯍꯦꯛ ꯎꯏ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯃꯥꯡꯗ ꯎꯖꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ ꯑꯗꯨꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯥꯅ ꯍꯦꯛ ꯃꯊꯪ ꯆꯍꯤꯗꯁꯨ ꯑꯃꯨꯛꯀ ꯂꯥꯛꯑ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯁꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯀꯅꯦꯕꯀꯣ